South Africa da COVID ki anuba variant Omicron sandoraklay WHO na global alarming way laukthokre South Africa da ka hena launagan ba anuba coronavirus variant ama sandorokpa thengnabadage World Health Organization WHO na irai numitta global alarm laukthokre tongan balaiba kaya na Africa dage lakpa miyoising changhandabagi thabak paikhatkre Atlantic lamdamda amukta oikhidriba mawongda stock market fail oide WHO ge matungina Omicron hairiba anouba variant ase hanagi tongan variant singdage hena thuna sandokpa ngambagi mapangal lay naruba miyoi singdasu amuk hanna narakpa yabagi akiba lay nakal amaromda malemge epidemiologist singna Omicron thingnaba global alarm laukthokpa ase thengmal lay khara ngangkhanaba lamdam madudage miyoi sing chathokpa thinglamgadabani haire nauna mutation tawraba South Africa da thengnakiba virus makhaladu Belgium Botswana, Israel amasung Hong Kong da positive case thengnakre United States na South Africa amasung anuba variant asige case leiba yumthangnariba leibak singdage miyoi lakpa thingnakre Joe Biden administration na ningthokaba numittage hauna athingba du thamlakhibane Canada da su makhoigi ngamkhai paring thingjanbaga loinana atopa leibak singdagi pairakadaba flight sing athingba thamkhre WHO gi matungina COVID layengbada hana sizinaramba hidak amasung vaccine sing Anoba variant asidasu kanaba phangani haide variant asige spike protein sing ase hanagi coronavirus dagi tonganba amane masina malemda chauna sohalakpa yabaki akiba lei haide malemgi scientist singnasu anoba variant asina thogalakpa yaba khudong thiba singadu mipainingai oigani haibagi nungnangba phongdoknarakle India gi oinasu check-in thorang lokhotpa hokre Delhi da leiba hospital singda high alert laukthokpaga loinana coronavirus ngakthoknaba semkiba chana kanglon sing Mapung phana chana hanana bakhangan khrai Omicron hairiba anoba variant asigi case leibak asida thengnadringai mangoinana check-in thorang lakhotpagi tangai phadaba leire Delhi gi Lieutenant Governor Anil Baijal na Chief Secretary Police Commissioner amadi makok thongba senior official singda COVID-19 gi protocol ngakna chalhanaba miyam tinbada check-in naba amade hospital singna athu akai gi thabak tawnaba mikupna hum singna lehengadabani haina khangan khrai Atopa sepong amadana Delta gi hena tamthiba variant ama South Africa da sandorakle South Africa da gi lakpa miyoi ane positive oiba thengnare malem gi leibak ayamada paksana sandoktuna akanba sapu piriba COVID-19 gi Delta variant asidage khara hena tamthiba oigani haina thajanaba Omicron haina mingthonba anoba COVID ki variant makhal ama South Africa da gi sandorakpa thengnare ngarang numidang South Africa da gi Bengaluru da leiba Kempego International Airport da thunglaba miyoi ani COVID-19 positive oiba thengnare haina agency dagi phangba pauna haide paw asigi matungina ngarang khaktagi oina Bengaluru da South Africa dagi miyoi marfudraga mari thunglakhe makhoi gi manungda miyoi ani ase positive oiba thengnakhibane positive oiba thengnaraba miyoi ani asida nariba se anoba Omicron variant adura haiba khangdoknaba genome sequencing gidamak thakre Sequencing asigi result pung nifuga nipan gi matungda laklagane matam adu phawbade positive oiba miyoi animak laingake quarantine center da thamkhre haina Bengaluru ge rural deputy commissioner ke Srinivasna phongdokhre Bengaluru gi airport asida COVID variant high risk nation ni haina laukthokra balaibak tara dagi punna miyoi chamnga ga marfuga mari thunglaki haina su mahakna makhata ke South Africa dagi sandorokpa hauduna Israel Malawi Botswana, Belgium amadi Hong Kong na sing balaibak singda sandorokpa thengnariba variant makhal ase tha asigi kunga tarukta World Health Organization WHO na variant of concern ni haina laukthokre nauna thengnariba variant makhal ase hanadagi lariba Delta variant asidage sandorokpagi chang kaya yamna henbage amadi kayamuk tamthibage haiba akaknaba khangdokpada chayol kharadi changkhigane adum boinamak anoba variant asi sandokpagi chang Yamna wangna laiba maramna miyamna akanba section thorang lakhotpa tangai fade haina WHO na thadorokpa cherol amana khangalakle Assembly ge Press Advisory Committee timna Mount Manipur yengselure Mount Manipur onkrabasu ahongba udre kumja lisingamaga chanipan marfudra mathoida British ka Manipur ga sokna khiba ningtam lanbu masak khangba oina chahi asigi October 13 ta Union Home Minister Amit Shah na Andaman Nicobar Island da laiba Mount Herianpu Mount Manipur maming ole haina laukthokraba tungda hauzik oiriba mafamduge phibam Manipur Legislative Assembly gi Press Advisory Committee gi tim mamana satuna yengselure pausi asigi editor Hemanta Kumar Ningombana chairman oiba miyoi tarana saba tim maduna
था आसिगी तरागा मापनदा माउंट मणिपुर थुंखे नेशनल पार्क ओइरिबा माउंट मणिपुर हांगबा तोंगान तोंगानबा रिजॉर्ट सिंगे केयर टेकर अमसुंग महाकी स्टाफ सिंगना माउंट हेरियन पू माउंट मणिपुर हाइना ममिंग ओननबा यूनियन होम मिनिस्टर ना लाउथोकलंबदु खंगलमखे मसिगिसु मथक्ता मफम अदुदा सेंगबत सागतकनी हाइना लाउथोकिबसिंग अदुबसु खंगबगा लोइना अथुबा मतमदा थबक्ता ओंथोरकनी हाइबगी थाजबा थमलखे अदुम ओइनमक माउंट मणिपुर ममिंग ओले हाइना लाउथोक्रबसु हौजिकमकी ओइनदि माउंट हेरियन हाइबा बैनर अमगी मखादा थमले मणिपुर हाइबा वाही अमा फाउबा थाबा थेंगनदे सेंट्रल गवर्नमेंट की थौसिल लाउथोकपा कुइद्रिबा मरमना माउंट मणिपुर हाइना मिंग होंगदोकपा अमदि माउंट मणिपुर की मखादा सेमगत सागतपगी थबकसिंग पाइखतपदा खरा थेंगथबा ओइगनी हाइना लौवे रिम्स की डायरेक्टर की मथक्ता हेल्थ मिनिस्ट्री दगी तकथरखरे रिम्स की डायरेक्टर डॉक्टर ए शांतना हौकिबा चही अहुमदा अपॉइंटमेंट पीखिबसिंग याउना तौखिबा थबकसिंग की मतंगदा यूनियन हेल्थ मिनिस्ट्री दगी तकथरखरे हाइना पीपल्स एक्शन फॉर नेशनल डेमोक्रेटिक मूवमेंट पांदमना चेरोल अमदा फोंदोरकले चेरोल सिना मखा तारादुना पांदमना रिम्स की डायरेक्टर ए शांतगी असोइबा अरानबा कया मरी लेनबा ऑथोरिटी दा वाकत कया थांगतखिबने रिम्स की डायरेक्टर की एडमिनिस्ट्रेशन दा पेंदबा कया मुक माइकई खुदिंगमक्तगी फोंदोकनरखिबने हॉस्पिटल मैनेजमेंट दा पेशेंट केयर सर्विस दा माई ओनसिनबगी महुत्ता कॉन्ट्रैक्ट पीबदा हेना पुकनिंग संगबगी वाफमसे ngasi ngarangi natre yamna kuiraba laina ama oina leirakle haire hana thabak tawramba kaya ama thabak tagi pothakhibadagi hangduna leiraba post kaya mention bidabana ngasi su hangduna leire masigi ju mathakta post creation tawrakpa kaya amasu advertisement thoktaba DPC phamdabana in service employees singi khudong chaba kaya phangandre masi matam sana tokpham thokpane madugi mahutta director na yaba miyoi kaya contract daily wages ta hapsinduna magi apamba matungina sananingba mawongda sanaduna leire haibasigi matangda wakatkhiba leikhrebane hauji wathok oriba administrative consultant oina chahi helaba ahallama hapsile haibagi matangda center na takhalakpa leikhrebane pumna magasi director na advertisement thoklaga formal DPC tawraga hapsinba miyamgi apambane masigi ona tainabada mana thokpa pangtau tawbagi hainabi asina rims laikha tanabagi maram oihelle chahi kayagi mamangdagi bed 1074 asi lairaklavane COVID-19 pandemic marakta ward kharada bed hengatkhre adubu maduga chanaba staff hengatpagi wafamdi leite masina maikai amada phagatlabassu namada hoba thorangdi oiri haide COVID-19 pandemic marakta bed phangadabagi ana layengpham leitabagi report kaya laikhe Sairak fauba thikagi thabakti leptana adumak sathaki haibasine sizinaba yariba Jubilee Hall ge sier kaya anauba sindokpagi physiology department ke floor tiles thabagi thabak Jubilee Hall ge mapan gi tiles sindokpagi thabak kaya work order yaudana pangsuda sualle haibagi wafam kaya su yauna Union Health Minister da Prime Minister da Secretary Health Services Central Vigilance Commission da pisin kraba matungda haujik Health Ministry dagi taktharakhre haibagi wafam leidabane maraksida lakliba December 2021 phaubugi budget asidagi crore na khujing oiraga TPCL da MTDC da thikagi senpham thaidoknabagi lalong kaya sangsile haibagi pausu leire kadai phaubat sumi lali haibagi matangda high level inquiry team ama urgent oina center da khudakta tharaknaba ministry da taknari haide maramduna director A Santana magi aranba pumba khangjaduna yazaduna phamasi thadoklegade pumnamaki yaifaba oigane madu nataduna WhatsApp wanom tawduna magi khutsabi khara thadoklega pandam Masad Delhi Joint Redressal Council amadi complainant sing themna bahona di kana roy aranba kayabu chumthoknabagi khongjangde sumhan halloi haina pandamna aroibada section wa thamlakle nongmai utuna ka henba thawong sathakiba leite मिया मरक्ता नोंमई उतुना किहनबा अमदे अतई का हेनबा थवोंग अमता चथकिबा लेते हाइना लंगथबाल एसगी MLA कराम श्यामना फोंदोखरे बीजेपी लंगथबाल मलदलना नहान मीडियादा फोंदोरखिबा वाफम सिंगी मतंगदा सेंगदोक्लदुना ngarang ayuk lilong chajing maiden khongda leiba mayumda pawgi mifam amada MLA ke श्यामना mathaki wafam asi फोंदोखिबाने mahakna hai tha asigi haukiba kunga mangagi numidang pung 8:30 rom tabada khana chainabagi thokdok ama thokle haibagi paw pirakpadage icha inaw ngaktani haina khallaga khamjinna baba phamadu satpane adubu miyamgi heu amana aigi lambida thatsinbagi mathakta leibak macha ta dabo wahi sing sizinaduna lau khongbagi thawong chatharakpadage isa ngakthokchanaba license nongmai satoklaga khutna pai
ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯤꯍꯟꯕ ꯑꯃꯗꯤ ꯑꯇꯩ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯍꯦꯟꯅ ꯀꯨꯞꯊꯔꯗꯨꯅ MLA ꯀꯦ ꯁ꯭ꯌꯥꯝꯅ ꯍꯥꯏ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ JP ꯅꯥꯗ ꯑꯣꯛꯅꯅꯕ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕꯗ ꯆꯥꯖꯤꯡ ꯆꯤꯡꯈꯣꯡꯗꯒꯤ ꯍꯧꯔꯣꯡꯕꯝ ꯏꯕꯣꯍꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ BJPꯒꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯈ꯭ꯔꯝꯕꯝ ꯁꯣꯃꯣꯔꯖꯤꯠꯀꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃꯒꯅ ꯏꯟꯕꯗ ꯇꯨꯕꯗꯒꯤ ꯁꯣꯛꯂꯦ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯏꯝꯐꯥꯜ ꯋꯦꯁtkꯤ SP ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯣꯠꯅꯧ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕꯗ ꯏꯕꯣꯍꯜꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯄꯣꯝꯈꯠꯂꯛꯄꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ PROꯒꯅ ꯀꯥꯔ ꯑꯃꯗ ꯍꯥꯞꯂꯒ ꯔꯤꯝꯁ ꯇꯝꯅ ꯄꯨꯕꯒꯤ ꯂꯝꯕꯤꯗ P ꯁꯣꯃꯣꯔꯖꯤꯠꯀꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯃꯅꯤꯡꯗꯒꯤ ꯍꯦꯟꯒꯠꯈꯤꯕ ꯍꯣꯟꯗꯥ ꯁ꯭ꯀꯨꯇꯔ ꯑꯃ ꯈꯪꯈꯥꯝ ꯈꯥꯝꯖꯤꯜꯂꯛꯄꯗꯒꯤ ꯊꯦꯡꯈꯤ꯫ ꯃꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯑꯁꯣꯛꯄ ꯄꯨꯈꯠꯂꯛꯂꯤꯕ ꯀꯥꯔ ꯑꯗꯨꯒꯤꯁꯨ P ꯁꯣꯃꯣꯔꯖꯤꯠ ꯁꯧꯒꯠꯄ ꯃꯤꯌꯥꯝꯅ ꯃꯨꯟꯕꯒꯤ ꯃꯊꯛꯇ ꯏꯆꯥꯅꯨꯄꯥꯒ PROꯒꯁꯨ ꯐꯨꯈꯤ꯫ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯛꯄ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯁꯨ ꯑꯣꯏꯕꯅ ꯈꯥꯝꯖꯤꯟꯅꯕ ꯆꯪꯂꯛꯄꯗ ꯃꯤꯌꯥꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯎꯁꯤꯜꯂꯛꯄꯅꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ PRO ꯐꯨꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯗꯨ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯄꯥꯔꯇꯤꯒꯤ ꯈꯜꯂꯒ ꯈꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯇꯉꯥꯏꯐꯗꯅ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯅꯣꯡꯃꯩ ꯄꯥꯏꯕꯅꯤ ꯍꯥꯏꯅꯁꯨ ꯍꯟꯗꯛꯇ LJPꯗꯒꯤ BJPꯗ ꯌꯥꯎꯈ꯭ꯔꯕ ꯀꯦ ꯁ꯭ꯌꯥꯝꯅ ꯄꯟꯈꯤ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯄꯤꯕ, ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ PRO ꯐꯨꯕ ꯑꯃꯗꯤ ꯏꯕꯣꯍꯜ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ FIR 3 ꯂꯧꯈ꯭ꯔꯦ꯫ P ꯁꯣꯃꯣꯔꯖꯤꯠꯀꯤ ꯃꯊꯛꯇ ꯀꯨꯝꯊꯔꯒ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯄꯥꯝꯗꯦ꯫ ꯅꯧꯅ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯛꯂꯤꯕ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯃꯈꯥ ꯇꯥꯅ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯑꯃꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯨꯅ ꯏꯔꯥꯡ ꯁꯧꯒꯠꯀꯨꯝꯁꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯋꯥꯅꯅꯕ ꯁꯤꯟꯕ ꯇꯣꯛꯂꯁꯤ ꯍꯥꯏꯅꯁꯨ MLAꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫